ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯂꯧꯕ ꯍꯥꯏꯕ ꯋꯥꯔꯤ ꯑꯁꯤꯒꯤ 8ꯁꯨꯕ ꯁꯔꯨꯛ ꯑꯩꯒꯤ ꯏꯁꯥꯁꯤ ꯁꯣꯛꯂꯔꯣꯏꯗ꯭ꯔꯣ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯄꯥꯕꯨꯡ ꯒ꯭ꯌꯥꯅꯦꯁ꯭ꯋꯔ ꯊꯣꯛꯆꯣꯝ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯃꯇꯥꯡꯁꯤꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯇꯕ, ꯍꯥꯏꯗꯕꯁꯨ ꯌꯥꯗꯕ, ꯍꯥꯏꯔꯦ ꯀꯗꯥꯏ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯤꯛ ꯃꯌꯥ ꯈꯔꯗ ꯍꯦꯟꯖꯤꯟꯕ ꯋꯥꯍꯩ ꯌꯥꯎꯔꯕꯁꯨ ꯋꯥꯔꯤꯁꯤꯒꯤ ꯄ꯭ꯂꯣꯠꯅ ꯌꯥꯗꯗꯨꯅ ꯇꯧꯕꯅꯤ ꯈꯟꯕꯤꯔꯒ ꯉꯥꯛꯄꯤꯒꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5 ꯍꯦꯜꯂꯦ꯫ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯕꯒꯤ ꯄꯨꯡꯐꯝꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯇꯝꯁꯤꯃꯛꯇꯗ ꯊꯧꯕꯥꯜ ꯕꯖꯥꯔꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯀꯥꯔ ꯑꯃ ꯅꯣꯔꯃꯦꯜ ꯁ꯭ꯄꯤꯗꯇ ꯍꯥꯏꯕꯗꯤ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 60ꯒꯤ ꯆꯥꯡꯗ ꯊꯧꯔꯛꯏ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯊꯧꯔꯛꯄꯅ ꯋꯥꯏꯊꯧ ꯁꯤꯡꯖꯦꯜ ꯌꯧꯔꯝꯗꯥꯏꯗ ꯍꯥꯟꯅꯅ ꯒꯥꯔꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯈꯨꯠ ꯑꯃ ꯊꯥꯡꯒꯠꯇꯨꯅ ꯀꯥꯔꯗꯨꯕꯨ ꯈꯥꯝꯂꯛꯏ꯫ ꯀꯥꯔꯗꯨ ꯁ꯭ꯄꯤꯗꯇꯨ ꯇꯞꯊꯔꯒ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯒꯥꯔꯤ ꯈꯥꯝꯂꯤꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯊꯧꯖꯤꯜꯂꯛꯏ꯫ ꯅꯨꯄꯤꯗꯨ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕꯁꯤ ꯁꯦꯠꯂꯤꯕ ꯃꯥꯒꯤ ꯐꯤꯖꯦꯠꯇꯨꯅ ꯇꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯁꯤꯅꯦꯃꯥ ꯗ꯭ꯔꯃꯥꯗ ꯁꯦꯠꯀꯗꯕ ꯌꯥꯝꯅ ꯏꯊꯛ ꯏꯔꯥꯡꯒꯤ ꯗ꯭ꯔꯦꯁꯅꯤ꯫ ꯃꯁꯛꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩ, ꯀꯨꯆꯨꯁꯨ ꯏ ꯊꯥꯡꯅ ꯉꯧꯏ꯫ ꯑꯎꯕ ꯀꯅꯥꯅ ꯉꯥꯏꯍꯥꯛꯇꯤ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯕ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯔꯔꯣꯏ꯫ ꯃꯍꯥꯛ ꯆꯍꯤ 30 ꯆꯞ ꯆꯥꯅ ꯁꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯛ ꯐꯖꯕ ꯑꯃꯗꯤ ꯁꯦꯠꯂꯤꯕ ꯐꯤꯖꯦꯠ ꯆꯥꯛꯁꯦꯠꯇꯨꯅ ꯇꯅꯧ ꯇꯅꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯗꯤ ꯑꯗꯨꯝ ꯃꯥꯜꯍꯜꯂꯤ꯫ ꯍꯦꯃꯟꯕ ꯊꯣꯛꯀꯗ꯭ꯔꯥ, ꯂꯥꯏ ꯃꯆꯥꯃꯨꯛ ꯅꯤꯡꯊꯤꯖꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯀꯥꯔꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥꯗ ꯆꯞ ꯆꯥꯅ ꯈꯥꯝꯂꯝꯃꯤ꯫ ꯀꯥꯔ ꯊꯧꯔꯛꯏꯕ ꯅꯨꯄꯥꯗꯨ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯔꯕꯤꯀꯨꯃꯥꯔꯅꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯈꯤ꯫ ꯀꯌꯥꯃꯨꯛ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯕꯒꯦ ꯍꯥꯏꯕꯕꯨ ꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯨꯄꯤꯗꯨꯕꯨ ꯃꯍꯥꯛꯅ ꯃꯃꯥꯡꯗꯒꯤ ꯄꯥꯝꯂꯛꯈꯤꯕ ꯁꯛꯇꯝꯗꯨꯃꯛ ꯑꯣꯏꯔꯝꯈꯤ꯫ ꯃꯇꯩ ꯃꯇꯅꯧꯕꯤꯒꯤ ꯁꯛꯇꯝꯗ ꯉꯥꯎꯈꯤꯕꯒꯨꯝ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯛꯇꯝꯁꯤꯗ ꯉꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯅꯨꯄꯤꯗꯨꯅ ꯗ꯭ꯔꯥꯏꯚꯔꯒꯤ ꯊꯣꯡ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯌꯥꯝꯅ ꯈꯣꯏꯊꯨꯝꯅꯕ ꯁꯨꯔꯗ ꯍꯥꯏꯔꯛꯏ, "ꯗꯗꯥ, ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯌꯥꯎꯖꯕ ꯌꯥꯒꯗ꯭ꯔꯥ?" ꯔꯕꯤꯀꯨꯃꯥꯔ ꯃꯥꯒꯤ ꯑꯣꯏꯗ ꯂꯩꯔꯤꯕ ꯐ꯭ꯔꯟꯠꯀꯤ ꯁꯤꯠꯇꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯄꯤꯗꯨꯅ ꯀꯥꯔꯛꯅꯕ ꯏꯪꯒꯤꯠꯄꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯥꯔꯗꯨꯒꯤ ꯃꯃꯥꯡꯗ ꯂꯥꯛꯂꯒ ꯍꯥꯡꯗꯣꯛꯂꯛꯂꯤꯕ ꯊꯣꯡꯗꯨꯗ ꯀꯥꯔꯛꯂꯒ ꯐꯝꯃꯤ꯫ ꯑꯗꯨꯒ ꯀꯥꯔꯗꯨꯒꯤ ꯊꯣꯡꯗꯨ ꯊꯤꯡꯖꯤꯟꯈꯤ꯫ ꯔꯕꯤꯀꯨꯃꯥꯔ ꯀꯥꯔꯗꯨ ꯇꯞꯅ ꯊꯧꯕ ꯍꯧꯔꯛꯏ꯫ ꯈꯔ ꯊꯧꯔꯕ ꯃꯇꯨꯡꯗ ꯈꯣꯟꯖꯦꯜ ꯂꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯂꯝꯗꯒꯤꯅꯣ? ꯀꯗꯥꯏ ꯌꯧꯗꯣꯏꯅꯣ?" "ꯂꯝꯗꯤ ꯇꯥꯛꯆꯔꯔꯣꯏ, ꯌꯧꯒꯗꯕ ꯃꯐꯝꯗꯤ ꯏꯝꯐꯥꯜꯗꯅꯤ꯫ ꯗꯗꯥꯅ ꯀꯗꯥꯏ ꯐꯥꯎꯕ ꯆꯠꯄꯤꯗꯣꯏꯅꯣ?" "ꯑꯩꯍꯥꯛ ꯏꯝꯐꯥꯜꯗꯒꯤꯅꯤ, ꯏꯝꯐꯥꯜ ꯌꯧꯒꯗꯧꯔꯤꯕꯅꯤ." ꯅꯨꯄꯤꯗꯨ ꯍꯔꯥꯎꯏ꯫ ꯍꯔꯥꯎꯕ ꯃꯇꯧ ꯎꯠꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯗꯗꯥ꯫ ꯑꯗꯨꯗꯤ ꯑꯩꯍꯥꯛ ꯏꯝꯐꯥꯜ ꯐꯥꯎꯕ ꯑꯗꯨꯝ ꯌꯥꯎꯔꯒꯦ." "ꯀꯔꯤꯒꯤꯅꯣ ꯃꯝꯁꯤꯜꯂꯛꯑꯕ ꯃꯇꯝꯁꯤꯗ ꯏꯝꯐꯥꯜ ꯌꯧꯒꯗꯧꯔꯤꯕꯗꯤ? ꯍꯣꯁꯄꯤꯇꯥꯜꯗ ꯑꯅꯥꯕꯒ ꯂꯩꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯃꯔꯤ ꯃꯇꯥ ꯈꯪꯅ ꯆꯥꯟꯅꯕꯒꯤ ꯌꯨꯝꯗ ꯇꯥꯔꯦꯅꯦ?" "ꯗꯥꯛꯇꯔ ꯈꯅꯥꯗ ꯑꯩꯒꯤ ꯃꯤꯑꯣꯏꯒꯤ ꯑꯅꯥꯕ ꯂꯩꯇꯦ꯫ ꯏꯝꯐꯥꯜꯗ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯈꯪꯅ ꯆꯥꯟꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ." ꯃꯗꯨꯗ ꯔꯕꯤꯀꯨꯃꯥꯔꯅ ꯍꯥꯏꯔꯞ ꯉꯛꯅ, "ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯇꯥꯔꯛꯑꯕ ꯃꯇꯝꯁꯤꯗ ꯏꯝꯐꯥꯜꯗ ꯆꯠꯀꯗꯧꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ?" ꯅꯨꯄꯤꯗꯨꯅ ꯍꯥꯏꯐꯦꯠ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯝꯐꯥꯜꯗ ꯅꯨꯃꯤꯠ ꯇꯥꯕ ꯃꯇꯝꯗ ꯃꯃꯜ ꯌꯥꯝꯅ ꯇꯥꯒꯗꯕ ꯑꯆꯧ ꯑꯆꯧꯕ ꯉꯥ ꯌꯥꯝꯅ ꯃꯣꯡꯉꯤ꯫ ꯃꯗꯨꯗ ꯏꯟ ꯊꯥꯔꯒ ꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ ꯇꯧꯕꯅꯦ꯫ ꯉꯁꯤꯒꯤ ꯉꯥꯖꯥꯎ ꯑꯃꯇꯪ ꯐꯥꯕ ꯉꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕꯅꯦ." ꯔꯕꯤꯀꯨꯃꯥꯔꯅ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ, "ꯑꯗꯨꯗꯤ ꯅꯪꯁꯤ ꯂꯩꯀꯪꯗ ꯏꯟꯖꯤꯟꯕꯤ ꯇꯥꯔꯦꯅꯦ?" "ꯍꯣꯏ, ꯑꯩꯍꯥꯛꯁꯦ ꯂꯩꯀꯪꯗ ꯏꯟꯖꯤꯟꯕꯤꯅꯤ꯫ ꯅꯪꯒꯤ ꯐꯖꯔꯕ ꯁꯛ, ꯅꯤꯡꯊꯤꯔꯕ ꯐꯤꯒꯔꯗꯨꯅ ꯏꯜ ꯑꯣꯏꯕ ꯇꯥꯔꯦ꯫ ꯑꯐꯕ ꯏꯜꯅꯤꯅ ꯁꯣꯏꯗꯅ ꯉꯥꯖꯥꯎ ꯂꯛꯀꯅꯤ." ꯅꯨꯄꯤꯗꯨ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯔꯕꯤꯀꯨꯃꯥꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯌꯨꯝꯗꯤ ꯄꯥꯟꯕꯤꯔꯕ꯭ꯔꯥ? ꯂꯩꯁꯥꯕꯤꯒꯤ ꯐꯤꯖꯦꯠꯄꯨꯗꯤ ꯁꯦꯠꯂꯤ, ꯄꯥꯟꯖꯗ꯭ꯔꯤ꯫
ꯑꯦ ꯂꯩꯁꯥꯕꯤꯅ ꯂꯩꯈꯪꯗ ꯏꯟ ꯆꯤꯡꯂꯤꯕ ꯇꯉꯥꯏ ꯐꯗꯕꯒ ꯂꯩꯁꯥꯕꯤꯒ ꯃꯔꯤ ꯂꯩꯅꯗꯦ ꯑꯗꯨꯅꯅꯦ ꯑꯗꯣ ꯏꯖꯠꯀꯤ ꯋꯥꯐꯝ ꯑꯃꯗꯤ ꯌꯥꯎꯔꯤꯗꯅ ꯀꯌꯥꯃꯨꯛ ꯍꯦꯛ ꯍꯦꯟꯅ ꯇꯉꯥꯏ ꯐꯗꯕꯅꯣ ꯅꯨꯄꯤꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩ ꯈꯣꯟ ꯈꯖꯤꯛꯇꯪ ꯀꯟꯅ ꯍꯥꯏꯔꯛꯏ ꯏꯖꯠꯇꯤ ꯑꯍꯤꯡꯕꯁꯤꯡꯒꯤꯅꯤ ꯑꯁꯤꯕꯁꯤꯡꯒꯤ ꯅꯠꯇꯦ ꯆꯪꯅ ꯁꯤꯔꯕ ꯑꯃꯅ ꯏꯖꯠꯀꯤ ꯀꯤꯐꯝ ꯊꯣꯛꯇꯦ ꯏꯖꯠ ꯀꯤꯔꯛꯇꯕ ꯇꯉꯥꯏ ꯐꯗꯕꯗꯨ ꯀꯌꯥꯃꯨꯛ ꯇꯉꯥꯏ ꯐꯗꯒꯦ ꯍꯥꯏꯕꯗꯨ ꯚꯥꯞꯅ ꯁꯥꯒꯠꯄꯤꯔꯣ ꯔꯕꯤꯀꯨꯃꯥꯔ ꯋꯥꯍꯩꯒꯤ ꯑꯥꯔꯊ ꯈꯪꯉꯤ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯃꯍꯥꯛ ꯏꯖꯠꯄꯨ ꯈꯣꯡꯒꯥꯎꯅꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯀꯌꯥꯃꯨꯛ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯅꯤꯡꯂꯛꯈꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯇꯞꯊꯍꯟꯅꯕ ꯇꯞꯊ ꯋꯥꯍꯩꯅ ꯍꯥꯏꯔꯛꯏ ꯏꯖꯠꯄꯨ ꯀꯤꯔꯛꯇ꯭ꯔꯤꯕ ꯄꯨꯟꯁꯤꯗꯨ ꯌꯥꯝꯅꯗꯤ ꯐꯤꯕꯝ ꯐꯔꯝꯃꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯑꯩ ꯃꯗꯨꯗ ꯃꯈꯥ ꯇꯥꯅ ꯍꯪꯂꯔꯣꯏ ꯑꯗꯣ ꯏꯟꯆꯤꯡꯕ ꯆꯠꯄꯤꯒꯗꯧꯔꯤꯕꯗꯨꯕꯨ ꯅꯣꯡꯃꯗ ꯂꯨꯄꯥ ꯀꯌꯥꯒꯤ ꯉꯥ ꯐꯥꯕ ꯉꯝꯕꯤꯕꯒꯦ ꯃꯁꯤ ꯄꯨꯡꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯄꯨꯡ 2 ꯈꯛꯇꯪ ꯆꯤꯡꯕꯗ ꯂꯨꯄꯥ 2,000 ꯑꯗꯨꯝ ꯐꯪꯉꯦ ꯑꯗꯨꯒ ꯗꯥꯎ ꯌꯥꯗꯨꯅ ꯑꯍꯤꯡ ꯆꯨꯞꯄ ꯏꯟ ꯆꯤꯡꯕ ꯐꯪꯂꯕꯗꯤ ꯂꯨꯄꯥ 6,000-7,000 ꯑꯗꯨꯝ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯗꯤ ꯉꯁꯤ ꯑꯍꯤꯡ ꯆꯨꯞꯄ ꯑꯩꯒꯤ ꯖꯒꯥ ꯑꯗꯨꯗ ꯆꯤꯡꯉꯨ ꯂꯥꯛꯑꯣ ꯅꯪꯅ ꯈꯟꯕ ꯑꯦꯃꯥꯎꯟꯇꯨꯗꯒꯤ ꯊꯥꯖꯗꯅ ꯍꯦꯟꯅ ꯐꯪꯒꯅꯤ ꯂꯩꯁꯥꯕꯤꯗꯨ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯌꯥꯏꯌꯦ ꯇꯥꯃꯣ ꯑꯗꯣ ꯇꯥꯃꯣꯒꯤ ꯋꯥꯗꯨ ꯑꯆꯨꯝꯕꯅꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯗꯨ ꯊꯥꯖꯅꯕ ꯑꯦꯗꯚꯥꯟꯁ ꯈꯔꯗꯤ ꯍꯧꯖꯤꯛ ꯄꯥꯏꯒꯦꯗꯅ ꯑꯩꯕꯨ ꯊꯥꯖꯗꯕꯒꯤ ꯋꯥꯔꯥ ꯁꯦꯁꯦ ꯀꯔꯤꯒꯤ ꯑꯦꯗꯚꯥꯟꯁꯅꯣ ꯐꯨꯜ ꯄꯦꯇꯨꯝ ꯇꯧꯊꯣꯛꯀꯦ ꯑꯩꯒꯤ ꯄ꯭ꯔꯁ ꯑꯁꯤꯗ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 10,000 ꯃꯊꯛꯇ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯅꯪꯅ ꯄꯥꯝꯂꯤꯕ ꯁꯦꯟꯐꯝꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯎ ꯑꯁꯤ ꯍꯥꯏꯔꯒ ꯔꯕꯤꯀꯨꯃꯥꯔꯅ ꯃꯥꯒꯤ ꯄ꯭ꯔꯁꯇꯨ ꯂꯧꯊꯣꯛꯂꯒ ꯅꯨꯄꯤ ꯑꯗꯨꯗ ꯄꯤꯁꯤꯜꯂꯛꯏ ꯅꯨꯄꯤꯗꯨꯅ ꯄ꯭ꯔꯁꯇꯨ ꯂꯧꯔꯒ ꯑꯃꯨꯛ ꯔꯕꯤꯀꯨꯃꯥꯔꯗ ꯄꯤꯔꯛꯏ ꯌꯥꯝꯅ ꯆꯣꯞꯄ ꯃꯇꯧ ꯃꯥꯟꯈꯤꯕꯗꯨꯗ ꯏꯀꯥꯏꯕ ꯄꯣꯛꯏ ꯀꯔꯤꯅꯨꯡꯒꯤ ꯍꯥꯏꯖꯔꯨꯕꯅꯣ ꯍꯥꯏꯕꯗꯨ ꯌꯧꯈꯤ ꯑꯗꯨꯅ ꯈꯖꯤꯛ ꯏꯀꯥꯏꯕ ꯃꯇꯧ ꯎꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯇꯥꯃꯣꯅ ꯍꯌꯦꯡ ꯑꯗꯨꯝ ꯄꯤꯕꯤꯔꯣ ꯀꯔꯤꯒꯤꯅꯣ ꯉꯁꯥꯏ ꯀꯥꯔꯁꯤꯗ ꯇꯣꯡꯉꯝꯗꯥꯏꯗꯗꯤ ꯗꯗꯥꯅ ꯀꯧꯈꯤꯕꯗꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯇꯥꯃꯣꯅ ꯀꯧꯔꯛꯏꯕꯗꯤ ꯅꯨꯄꯤꯗꯨꯅ ꯔꯕꯤꯀꯨꯃꯥꯔꯗ ꯌꯦꯡꯂꯒ ꯅꯣꯡꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏ ꯗꯗꯥꯅ ꯀꯧꯈꯤꯕꯗꯨꯅ ꯄꯣꯛꯃꯤꯟꯅꯕ ꯃꯆꯟ ꯑꯃꯒꯨꯝ ꯅꯨꯡꯁꯤꯕꯤꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯀꯧꯕ ꯍꯧꯖꯤꯛ ꯇꯥꯃꯣꯅ ꯀꯧꯔꯤꯁꯤꯅ ꯋꯥꯈꯟꯗ ꯖꯥꯠ ꯈꯜꯂꯛꯄꯗꯒꯤ ꯀꯧꯕꯅꯦ ꯀꯔꯤ ꯈꯜꯂꯛꯏꯕ ꯀꯔꯤ ꯑꯣꯏꯅꯤ ꯏꯟꯖꯤꯡꯕꯤꯅ ꯁꯣꯏꯗꯅ ꯐꯥꯔꯒꯗꯕ ꯉꯥ ꯎꯔꯕꯗꯕꯣ ꯔꯕꯤꯀꯨꯃꯥꯔ ꯅꯣꯛꯏ ꯅꯨꯄꯤꯗꯨꯅꯁꯨ ꯅꯣꯛꯄꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯇꯥꯃꯣ ꯑꯩꯁꯨ ꯋꯥꯍꯪ ꯑꯃꯗꯗꯤ ꯍꯪꯒꯦꯗꯅ ꯀꯔꯤꯅꯣ ꯍꯪꯉꯣ ꯍꯧꯖꯤꯛ ꯇꯥꯃꯣꯅ ꯑꯩꯕꯨ ꯄꯨꯗꯣꯏꯁꯤ ꯀꯗꯥꯏꯗꯅꯣ ꯇꯥꯃꯣꯒꯤ ꯌꯨꯝꯃꯛꯇꯗꯔꯥ ꯏꯅꯝꯃ ꯂꯩꯇꯕ꯭ꯔꯥ ꯑꯩꯍꯥꯛ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯄꯥꯈꯪꯅꯤ ꯑꯗꯨꯕꯨ ꯌꯨꯝꯃꯛꯇꯗꯤ ꯄꯨꯔꯣꯏ ꯅꯨꯄꯤ ꯑꯗꯨꯅ ꯔꯥꯁꯤ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯑꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕ ꯊꯥꯖꯗꯦ ꯅꯁꯛ ꯍꯥꯏꯔ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯇꯥꯡꯕ ꯀꯥꯔꯁꯨ ꯇꯣꯡꯉꯤ ꯃꯁꯤꯗꯕꯨ ꯇꯥꯃꯣꯅ ꯀꯔꯤꯒꯤ ꯌꯨꯝ ꯄꯥꯜꯂꯣꯏꯗꯧꯔꯤꯕꯅꯣ ꯆꯍꯤ ꯍꯥꯏꯔ ꯅꯧꯗ꯭ꯔꯦ ꯔꯕꯤꯀꯨꯃꯥꯔꯁꯨ ꯍꯥꯏꯔꯞ ꯅꯣꯛꯂꯒ ꯊꯥꯖꯗꯕꯒꯤ ꯋꯥꯕꯨꯗꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯊꯥꯖꯗ꯭ꯔꯤꯕꯁꯤꯅꯤ ꯌꯨꯝ ꯄꯨꯗ꯭ꯔꯤꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯂꯩꯀꯪꯗ ꯏꯪ ꯆꯤꯡꯂꯝꯒꯅꯤ ꯍꯥꯏꯕꯁꯤꯕꯨ ꯀꯔꯝꯅ ꯊꯥꯖꯒꯅꯤ ꯇꯉꯥꯏ ꯐꯗꯕꯗ ꯃꯧꯒ ꯂꯩꯁꯥꯕꯤꯒ ꯈꯦꯠꯅꯕ ꯂꯩꯇꯦ ꯃꯧ ꯑꯣꯏꯒꯦꯔꯥ ꯂꯩꯁꯥꯕꯤ ꯑꯣꯏꯒꯦꯔꯥ ꯀꯅꯥꯁꯨ ꯂꯩꯀꯪꯗ ꯏꯟ ꯆꯤꯡꯅꯤꯡꯕꯤ ꯅꯨꯄꯤ ꯂꯩꯕ ꯍꯧꯅꯗꯦ ꯏꯖꯠꯁꯤꯕꯨ ꯅꯨꯄꯤꯁꯤꯡꯗꯅ ꯁꯨꯡꯀꯤꯀꯤꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯔꯕꯤꯀꯨꯃꯥꯔ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯒ ꯇꯥꯕꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ ꯅꯨꯡꯉꯥꯏꯕꯁꯤ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯋꯥ ꯉꯥꯡꯕꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕꯤꯗ꯭ꯔꯦ ꯑꯗꯣ ꯑꯃꯈꯛꯇꯪꯒ ꯈꯪꯅꯤꯡꯉꯤ ꯃꯁꯤꯁꯨ ꯍꯥꯏꯕꯤꯅꯤꯡꯉꯣꯏꯗꯧꯕ ꯖꯥꯠꯂꯥ ꯀꯔꯤꯅꯣ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ ꯊꯥꯖꯃꯥꯟꯕꯤ ꯃꯤꯡꯁꯤ ꯇꯥꯈꯤꯕ ꯀꯨꯏꯔꯦ ꯁꯛꯇꯤ ꯍꯧꯖꯤꯛꯇꯃꯛ ꯈꯪꯖꯔꯤ ꯊꯥꯖꯃꯥꯟꯕꯤꯅ ꯍꯥꯏꯅꯕꯗꯨ ꯅꯪ ꯑꯣꯏꯔꯦ ꯃꯥꯅꯦ ꯑꯩꯅꯦ ꯑꯐꯕꯗ ꯅꯠꯇ꯭ꯔꯕꯁꯨ ꯑꯐꯥꯎꯕꯤ ꯏꯟꯖꯤꯡꯕꯤꯅꯦ ꯍꯥꯏꯗꯨꯅ ꯏꯃꯤꯡꯁꯤꯗꯤ ꯁꯦꯒꯥ ꯀꯥꯏꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯇꯥꯃꯣꯅ ꯑꯩꯕꯨ ꯉꯟꯅ ꯈꯪꯗ꯭ꯔꯤꯕꯗꯨꯗꯤ
पैसा पाइबसिंगी मनुंग चलहौददना खंगदबने पैसा पाइबा पाइदबगी वा ngakta nate isana pamdabanane pamdraga karige ngasi ahingsigidamang aibu pubiriba karigidamang haraba mata utuna aingonda पैसा mayam ama upikhiba ngasidi agi sa ubasida pamae asira madu horen aigi mafamdu yauraga khangani masidabada thajamambidu kariguma ma khalai masada jingnaba masupolai manakta ka thoriba Ravi Kumar se police officer oye training lai karina hababu magi asengwa masak khangwadagi mabu pamjaba mata usinaduna mangonda selmyam uhanduna thaja halaga mahapu phaba malai wakhalasina mangona rtuna mahakna khangai khanjiroina jingnana harai aina salibasi police station dara tamosi police la Ravi Kumar nonina notlaga harai aina yadaba haunadaba khara torubagi nasado kirabra kigano ai police nante asumna wari sanaduna leftana tharopana hojiti Ravi Kumar gi dukan mapa yaure matamse numidangi pung taruk tagadaba minute 10 di watli Ravi Kumar na kardo dukan gi mapa oramna khamlaga thajamamida yenglaga harai nahak karshigi manungda ngahaktang laramo ai dukan phamliba angangsingse amukta thadolukhige asi haraga Ravi Kumar kardudagi tholai aduga magi dukan sanglaga hisab suriba Rajen da harai Rajen ngasidi pung tadrabasu dukan si lolase ngasidi na khoisu kharanga na hallo masina takpadi magi dukan si mahusana numidangi pung tari tabada lole habane ngasi pung amanga khatna pung taru tabasida suti oragani habasida dukan phamba yariba makhoi ahumda harawi aduna Rajen harauna harai hoitamo amo potam thoktam sin tawriba biduga ngawadagasу onsilaga Ravi Kumar na harai bidunanga ngawbagasibu shooting amasi kamdawage maduda ngawbana mathoma khalamna notlaga harai kariwano tamo lamlaba mida sananaba bisiladabo kari oidoino Rajen na harai adudi tamo hisabki register sibu sida sumthanamlage yare yare aina pusilage Rajen namang tharaga bidu ngawba makhoi ahum thokki makhoina thokbada Ravi Kumar gi card yenglai makhoina card gi manungda nupi ama phambadu ubada makhoina ngasi shooting anbagi maramdu khanglami wadi ngana dana makhoi gi pukningda khanarami nupi panba yadaba makhoi gi tamo Ravi Kumar ngasi nupi ama magi kada puraibasina kamdoriba jano haina makhoi ahumna sakraba tungda Ravi Kumar na card gi manata changsilaga thajamambi da harai yare tholo thajamambi card gi kumtharaga dukan manungda sangkhi Ravi Kumar na card gi thongdo lok toromlaga dukan da sanglai card gi manungda changpa matamda manungda leiriba ananba phamu amadi phasaraba leitingi posai singdu ubada thajamambi do pungangalame hek changlapaga Ravi Kumar na thajamambi yenglaga harai phamusida phamo hitage harabasu adam hipthau sadaba habadu yaroidabanina ayhak sak thonaba tauge mana adom harapa aduda thajamambi nungaitana hape khalaga harai ayhak lekhangda injimina haiduna aina thongtakpada saba hangoibra hangoide hangoiganba mi nate ai thongge harabadi thongususo hauna thongo nakhut enge awang thangbada tainana leriba kase kisani maduda nga thum cheng hawai manamasing loina lerabani nangna haarni haiba angona pijaningba ma khalaga thongo amo haibe khantharaga ado nangna hongdopa yaba phidi amata leite hoji nangna seleiba chareibado adum setlaga thongba tabani do tamogi longri amata leitabra madu phani oina selaga thongabadi hena nungaigani longri gi wabudi laine sese Ravi Kumar asi haraga
ꯐꯤꯌꯥꯡꯈꯣꯛꯇꯒꯤ ꯂꯣꯡꯒ꯭ꯔꯤ ꯐꯖꯕ ꯑꯃ ꯆꯤꯡꯊꯔꯒ ꯄꯤ꯫ ꯊꯥꯖꯃꯥꯃꯤꯅ ꯂꯣꯡꯒ꯭ꯔꯤꯗꯨ ꯂꯧꯔꯒ ꯃꯥꯒꯤ ꯗ꯭ꯔꯦꯁꯇꯨ ꯍꯣꯡꯗꯣꯛꯏ꯫ ꯐꯨꯔꯤꯠꯇꯤ ꯎꯄꯥꯏ ꯂꯩꯇꯕꯅ ꯃꯥꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨ ꯑꯗꯨꯝ ꯂꯤꯠꯄ ꯇꯥꯈꯤ꯫ ꯃꯗꯨꯗ ꯔꯕꯤꯀꯨꯃꯥꯔꯅ ꯃꯥꯒꯤ ꯇꯤ ꯁꯥꯔꯠ ꯑꯃ ꯂꯧꯔꯒ ꯄꯤ꯫ ꯐꯨꯔꯤꯠꯅ ꯑꯩꯒꯤ ꯇꯤ ꯁꯥꯔꯠ ꯑꯁꯤ ꯑꯣꯏꯅ ꯂꯤꯠꯂꯣ, ꯈꯔ ꯀꯣꯝꯂꯕꯁꯨ ꯃꯗꯨꯅ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯖꯃꯥꯃꯤꯅ ꯇꯤ ꯁꯥꯔꯠ ꯑꯗꯨ ꯂꯧꯏ꯫ ꯑꯃꯨꯛ ꯔꯕꯤꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ, ꯀꯤꯆꯟꯒꯤ ꯃꯅꯤꯡꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯑꯣ, ꯃꯗꯨ ꯕꯥꯠꯔꯨꯝꯅꯤ, ꯃꯗꯨꯗ ꯆꯪꯂꯒ ꯐꯨꯔꯤꯠꯇꯨ ꯂꯤꯠꯁꯤꯜꯂꯨꯆꯣ꯫ ꯊꯥꯖꯃꯥꯃꯤꯅ ꯅꯣꯛꯂꯒ, ꯁꯤꯗ ꯁꯨꯝ ꯂꯤꯠꯄꯗꯤ ꯀꯩꯗꯧꯕ? ꯔꯕꯤꯀꯨꯃꯥꯔꯅ ꯈꯨꯝꯅꯤꯡꯗꯅ ꯈꯨꯝꯂꯛꯏ, ꯅꯪꯅ ꯏꯀꯥꯏꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯏꯀꯥꯏ꯫ ꯊꯥꯖꯃꯥꯝꯕꯤ ꯁꯥꯎꯔꯪꯅꯩ, ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ꯫ ꯃꯥꯅ ꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯒꯤ ꯃꯔꯝꯒ ꯔꯕꯤꯀꯨꯃꯥꯔꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤꯒ ꯏꯑꯣꯟ ꯑꯣꯟꯅꯕꯗꯧꯅ ꯇꯧꯕ ꯑꯁꯤꯗ ꯀꯔꯤ ꯇꯧꯗꯣꯏꯅꯣ, ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯃꯥ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯕ ꯏꯟꯕ ꯑꯉꯥꯡꯒꯨꯝ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯕꯥꯠꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡꯗꯨ ꯊꯤꯡꯖꯤꯟꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯀꯨꯃꯥꯔꯅ ꯌꯦꯡꯉꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯔꯕꯤꯀꯨꯃꯥꯔꯗꯨ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖꯃꯥꯝꯕꯤ ꯁꯥꯎꯅꯤꯡꯈꯤ꯫ ꯇꯤ ꯁꯥꯔꯠ ꯑꯗꯨ ꯂꯤꯠꯂꯒ ꯂꯧꯊꯣꯛꯏꯕ ꯃꯥꯒꯤ ꯐꯨꯔꯤꯠꯇꯨ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯁꯦꯂꯩ ꯆꯥꯔꯛꯏꯕ ꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨ ꯆꯤꯌꯔ ꯑꯃꯗ ꯊꯝꯅꯕ ꯇꯧꯏ꯫ ꯃꯗꯨꯗ ꯔꯕꯤꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ, ꯐꯤꯔꯣꯟꯁꯤꯡ ꯑꯗꯨꯗꯤ ꯐꯃꯨꯡꯗ ꯑꯣꯏꯅ ꯊꯝꯃꯣ꯫ ꯊꯥꯖꯃꯥꯝꯕꯤ ꯔꯕꯤꯀꯨꯃꯥꯔꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯏꯜꯂꯝꯃꯤ꯫ ꯐꯤꯔꯣꯟꯁꯤꯡꯗꯨ ꯐꯃꯨꯡꯗꯨꯗ ꯊꯝꯂꯝꯂꯒ ꯀꯤꯆꯟꯗ ꯆꯪꯂꯛꯏ꯫ ꯈꯟꯈꯤ, ꯃꯁꯤꯕꯨ ꯀꯔꯤ ꯃꯑꯣꯡꯅꯣ ꯍꯥꯏꯅ꯫ ꯔꯕꯤꯀꯨꯃꯥꯔꯁꯨ ꯈꯨꯗꯩ ꯑꯃ ꯂꯧꯊꯣꯛꯑꯒ ꯃꯥꯅ ꯁꯦꯠꯂ ꯆꯥꯔꯤꯕꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯏ꯫ ꯑꯗꯨꯒ ꯇꯥꯋꯦꯜ ꯑꯃ ꯄꯥꯏꯔꯒ ꯏꯔꯨꯖꯅꯕꯒꯤꯗꯃꯛ ꯕꯥꯠꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯃꯣꯕꯥꯏꯜ ꯌꯦꯡꯂꯒ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩ꯫ ꯄꯨꯡꯃꯨꯛ ꯂꯩꯔꯒ ꯊꯥꯖꯃꯥꯝꯕꯤ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯇꯥꯃꯣ, ꯆꯥꯛꯇꯤ ꯂꯣꯏꯔꯦ, ꯀꯝꯗꯧꯁꯤꯒꯦ? ꯆꯥꯔꯁꯤ, ꯆꯥꯛꯇꯤ ꯁꯥꯔꯤꯉꯩꯗ ꯆꯥꯕꯅ ꯐꯩ꯫ ꯑꯗꯨꯒ ꯑꯩꯗꯤ ꯆꯥꯛ ꯊꯦꯡꯅ ꯆꯥꯕꯒꯤ ꯍꯩꯅꯕꯤꯁꯤ ꯂꯩꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯀꯤꯆꯟꯗ ꯆꯪꯂꯛꯏ꯫ ꯊꯥꯖꯃꯥꯝꯕꯤꯅ ꯆꯥꯛ ꯄꯨꯈꯝ ꯑꯃ ꯊꯤꯔꯒ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ꯫ ꯃꯗꯨꯗ ꯔꯕꯤꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅꯣ ꯆꯥꯛ ꯄꯨꯈꯝ ꯑꯃꯇꯪ ꯊꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯇꯥꯃꯣꯅ ꯍꯥꯟꯅ ꯆꯥꯕꯤꯔꯣ, ꯑꯩꯅ ꯀꯣꯟꯅ ꯆꯥꯔꯒꯦ꯫ ꯀꯔꯤꯒꯤ ꯀꯣꯟꯅ ꯆꯥꯒꯗꯧꯔꯤꯕꯅꯣ? ꯄꯨꯈꯝ ꯂꯩꯇꯕꯁꯨ ꯅꯠꯇꯅ ꯄꯨꯟꯅ ꯑꯗꯨꯝ ꯆꯥꯁꯤ, ꯅꯪꯒꯤꯁꯨ ꯌꯥꯎꯅ ꯑꯗꯨꯝ ꯊꯤꯔꯣ꯫ ꯍꯣꯔꯦꯟ ꯑꯋꯣꯛꯇ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ, ꯑꯗꯨꯅ ꯇꯥꯃꯣꯅ ꯍꯥꯟꯅ ꯆꯥꯕꯤꯔꯣ꯫ ꯀꯔꯤꯁꯨ ꯂꯩꯔꯔꯣꯏ, ꯊꯤꯔꯤꯕ ꯆꯥꯛꯁꯤ ꯌꯥꯝꯕꯨ ꯌꯥꯝꯃꯜꯂꯕꯅꯤ, ꯑꯩꯍꯥꯛ ꯀꯔꯤꯁꯨ ꯉꯝꯃꯣꯏ꯫ ꯑꯗꯣ ꯍꯦꯟꯖꯥꯡꯗꯤ ꯀꯔꯤ ꯊꯣꯡꯉꯦ? ꯉꯥꯐꯛ ꯑꯌꯥꯏꯕ ꯂꯩꯔꯝꯕꯗꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯖꯃꯥꯝꯕꯤ ꯃꯥꯒꯤ ꯆꯥꯛꯁꯨ ꯊꯤꯔꯒ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯒ ꯆꯥꯕ ꯍꯧꯏ꯫ ꯈꯔ ꯆꯥꯕ ꯍꯧꯔꯛꯄꯗ ꯔꯕꯤꯀꯨꯃꯥꯔꯅ ꯊꯥꯖꯃꯥꯝꯕꯤꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯛ ꯐꯖꯕꯒꯤ ꯃꯇꯤꯛ ꯊꯣꯡ ꯊꯥꯛꯄꯁꯨ ꯑꯗꯨꯝ ꯌꯥꯏꯅꯦꯀꯣ꯫ ꯊꯥꯖꯃꯥꯝꯕꯤ ꯍꯔꯥꯎꯏ, ꯑꯗꯨꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯥꯏꯔꯛꯏ, ꯇꯁꯦꯡꯅ ꯍꯥꯎꯕ꯭ꯔꯥ ꯇꯥꯃꯣ? ꯑꯩ ꯍꯔꯥꯎꯅꯕꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯁꯤꯟꯅꯕ ꯀꯥꯏꯗꯤ ꯅꯠꯇꯦꯀꯣ꯫ ꯍꯥꯎꯋꯦ, ꯍꯥꯏꯁꯤꯟꯅꯕ ꯅꯠꯇꯦ꯫ ꯑꯗꯣ ꯍꯔꯥꯎꯔꯤꯉꯩꯁꯤꯗ ꯑꯩꯁꯨ ꯋꯥꯍꯪ ꯑꯃꯇꯗꯤ ꯍꯪꯒꯦꯗꯅ꯫ ꯍꯪꯉꯣ, ꯀꯔꯤ ꯋꯥꯅꯣ? ꯁꯛꯁꯨ ꯐꯖꯔꯤꯕ, ꯄꯩꯁꯥꯁꯨ ꯄꯥꯏꯔꯤꯕ ꯇꯥꯃꯣꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗꯅ ꯂꯩꯔꯤꯕꯁꯤꯒꯤ ꯃꯔꯝ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯇ꯭ꯔꯣ? ꯃꯔꯝꯗꯨ ꯈꯪꯖꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯃꯔꯝ ꯍꯥꯏꯕꯕꯨ ꯑꯩꯍꯥꯛ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯀꯅꯥꯒꯨꯝꯕꯤ ꯁꯛꯇꯝ ꯑꯃꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯁꯛꯇꯝꯗꯨ ꯏꯐꯪ ꯐꯪꯗꯕꯅ ꯑꯩꯍꯥꯛ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯔꯛꯇꯦ꯫ ꯃꯃꯩꯗꯗꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ, ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯅꯤ ꯍꯥꯏꯕꯁꯤ ꯍꯦꯛ ꯈꯜꯂꯨꯕꯗ ꯑꯩꯍꯥꯛ ꯄꯨꯡꯇꯟ ꯇꯟꯈ꯭ꯔꯦ꯫ ꯌꯨꯝ ꯀꯧꯕꯒ ꯄꯥꯜꯂꯔꯣꯏ ꯈꯟꯈ꯭ꯔꯦ꯫ ꯀꯔꯝꯅꯅꯣ ꯇꯥꯃꯣ? ꯀꯔꯝꯅ ꯍꯥꯏꯕꯕꯨ, ꯁꯤꯇꯥ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯂꯪꯀꯥ ꯇꯨꯝꯂꯝꯂꯣꯏ, ꯊꯣꯏꯕꯤ ꯄꯣꯛꯑꯝꯗ꯭ꯔꯕꯗꯤ ꯅꯣꯡꯃꯥꯟꯗꯨ ꯀꯩꯅ ꯆꯤꯛꯑꯝꯃꯣꯏ꯫ ꯊꯣꯏꯕꯤ ꯃꯁꯨꯡꯂꯥꯡꯒꯤꯗꯃꯛ ꯅꯣꯡꯃꯥꯟꯗꯨ ꯏꯀꯥꯏꯒꯤ ꯋꯥꯡꯃ ꯂꯥꯡꯈꯤ, ꯑꯆꯣꯞ ꯑꯔꯦꯝ ꯌꯦꯡꯈꯤꯗꯦ, ꯍꯧꯅꯩ ꯍꯧꯅꯗꯦ ꯍꯥꯏꯕ ꯅꯥꯏꯗꯅ ꯇꯧꯍꯩ ꯇꯧꯍꯩꯗꯕ ꯌꯥꯝꯅ ꯇꯧꯈꯤ꯫ ꯑꯩꯁꯨ ꯃꯍꯥꯛ ꯎꯔꯝꯗ꯭ꯔꯕꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯈꯥ ꯇꯥꯔꯝꯃꯣꯏ꯫ ꯃꯍꯥꯛ ꯍꯥꯏꯕꯗꯤ ꯂꯩ,
ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯇꯥꯃꯣꯁꯨ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯗ ꯑꯁꯣꯛ ꯑꯔꯩ ꯌꯦꯡꯗꯅ ꯈꯨꯗꯤ ꯊꯤꯈ꯭ꯔꯦ ꯍꯥꯏꯕꯅꯤꯅꯦ? ꯍꯣꯏ, ꯊꯤꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣ? ꯑꯁꯨꯛ ꯃꯁꯛ ꯐꯖꯈ꯭ꯔꯕ ꯇꯥꯃꯣꯅ ꯈꯨꯗꯤ ꯊꯤꯖꯤꯜꯂꯛꯄꯗ ꯍꯔꯥꯎꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯑꯀꯤꯕ ꯁꯛꯇꯝ ꯎꯠꯂꯝꯃꯤꯕꯗꯨꯕꯣ ꯀꯌꯥꯃꯨꯛ ꯍꯦꯛ ꯃꯒꯨꯟ ꯆꯦꯟꯕꯤ ꯑꯣꯏꯗꯨꯅ ꯇꯥꯃꯣꯕꯨ ꯄꯥꯝꯈꯤꯗ꯭ꯔꯤꯕꯅꯣ? ꯐꯔꯦ, ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯣꯛꯂꯁꯤ꯫ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯠꯇꯦ, ꯆꯥꯔꯤꯉꯩꯗ ꯄꯨꯛ ꯊꯟꯅꯕ ꯆꯥꯁꯤ꯫ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯆꯥꯔꯕꯁꯨ ꯄꯨꯛꯇꯤ ꯑꯗꯨꯝ ꯊꯟꯒꯅꯤ꯫ ꯑꯗꯨꯒ ꯑꯃꯇꯪꯒ ꯍꯪꯈꯤꯒꯦ, ꯌꯨꯝ ꯄꯥꯅꯤꯡꯗ꯭ꯔꯕ ꯇꯥꯃꯣꯅ ꯉꯁꯤ ꯑꯍꯤꯡ ꯆꯨꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯒꯤ? ꯑꯁꯨꯝꯅ ꯂꯝꯍꯥꯡꯗ ꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯔꯒꯦ ꯑꯁꯤꯔꯥ? ꯃꯗꯨꯁꯨ ꯈꯖꯤꯛꯇꯗ ꯉꯥꯏꯔꯦ ꯈꯪꯒꯗꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯕꯤꯀꯨꯃꯥꯔ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯦ꯫ ꯍꯧꯒꯠꯂꯒ ꯕꯦꯗꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯆꯤꯌꯔ ꯑꯃꯗ ꯐꯝꯂꯒ ꯃꯣꯕꯥꯏꯜ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯊꯥꯖꯃꯥꯟꯕꯤꯁꯨ ꯂꯨꯈꯥꯛ ꯆꯒꯨꯝ ꯁꯦꯡꯗꯣꯛꯄ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯂꯣꯏꯔꯒ ꯔꯕꯤꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛ ꯆꯥꯛꯆꯥ ꯇꯣꯛꯂꯕꯅꯤꯅ ꯀꯔꯤ ꯇꯧꯕ ꯇꯥꯕ? ꯑꯩꯕꯨ ꯀꯔꯤ ꯇꯧꯖꯔꯣ ꯍꯥꯏꯕꯒꯦ? ꯔꯕꯤꯀꯨꯃꯥꯔ ꯌꯦꯡꯂꯤꯕ ꯃꯣꯕꯥꯏꯜ ꯑꯗꯨꯗꯒꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯐꯃꯨꯡꯗꯨꯗ ꯐꯝꯃꯣ, ꯍꯧꯖꯤꯛ ꯇꯨꯝꯕꯒꯤ ꯃꯇꯝ ꯋꯥꯠꯂꯤ꯫ ꯍꯧꯖꯤꯛ ꯃꯥꯏ ꯃꯥ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯁꯤ꯫ ꯍꯣꯔꯦꯟ ꯇꯨꯝꯅꯤꯡꯉꯛꯑꯕꯁꯨ ꯐꯃꯨꯡꯗꯨꯗ ꯑꯗꯨꯝ ꯇꯨꯝꯃꯣ, ꯐꯃꯨꯡꯗꯨ ꯉꯁꯤꯒꯤꯗꯃꯛ ꯅꯪꯒꯤ ꯑꯣꯏꯔꯕꯅꯤ꯫ ꯊꯥꯖꯃꯥꯟꯕꯤ ꯉꯛꯅ ꯑꯃꯗꯤ ꯆꯤꯡꯅꯅ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯇꯥꯃꯣ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯀꯔꯤ ꯇꯧꯕꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯑꯩꯒꯤ ꯐꯃꯨꯡ ꯃꯨꯟꯈ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯇꯉꯥꯏ ꯐꯗꯅ ꯃꯈꯥꯁꯤꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯇꯨꯝꯕ ꯇꯥꯔꯦꯗꯅ꯫ ꯊꯥꯖꯃꯥꯟꯕꯤ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯑꯣꯛꯇꯕꯤꯅꯤ ꯈꯪꯅ ꯈꯪꯅ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯈꯜꯂꯛꯏ꯫ ꯑꯗꯨꯅ ꯁꯥꯎꯅ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯍꯥꯏꯔꯛꯏ, ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯃꯤꯒꯤ ꯐꯃꯨꯡ ꯃꯨꯜꯂꯒ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯀꯔꯤꯒꯤꯅꯣ ꯇꯥꯃꯣꯅ ꯑꯁꯨꯝꯅ ꯃꯤꯕꯨ ꯏꯀꯥꯏꯕ ꯄꯤꯒꯦ ꯇꯧꯔꯤꯕꯁꯦ? ꯃꯁꯤꯗ ꯇꯥꯃꯣꯒꯤ ꯀꯔꯤ ꯇꯣꯡꯖꯕꯅꯣ? ꯔꯕꯤꯀꯨꯃꯥꯔ ꯃꯣꯕꯥꯏꯜꯗ ꯊꯅꯝꯕ ꯃꯤꯠꯌꯦꯡꯗꯨ ꯂꯩꯊꯣꯔꯛꯂꯒ ꯊꯥꯖꯃꯥꯟꯕꯤ ꯇꯝꯅ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯒ ꯀꯔꯦꯝꯅꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯏꯕꯁꯤ ꯍꯥꯏꯅꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯄꯨꯔꯛꯏꯕꯅꯤ꯫ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯐꯪꯅꯕꯒꯤꯗꯃꯛ ꯅꯪꯕꯨ ꯄꯩꯁꯥ ꯌꯥꯝꯅ ꯇꯤꯡꯕ ꯃꯈꯩ ꯑꯩꯅ ꯄꯨꯔꯛꯏꯕꯅꯤ꯫ ꯑꯩꯍꯥꯛꯁꯦ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯦ꯫ ꯃꯁꯤꯗ ꯇꯥꯃꯣꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ? ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦ꯫ ꯅꯍꯥꯟꯒꯩ ꯅꯪꯅ ꯊꯦꯡꯅꯔꯛꯈꯤꯕ ꯀꯁꯇꯃꯔꯁꯤꯡꯗꯨꯒ ꯑꯩꯒ ꯃꯥꯟꯅꯔꯣꯏ꯫ ꯃꯈꯣꯏꯒꯨꯝꯅ ꯑꯩꯁꯨ ꯈꯟꯕ ꯃꯇꯝꯗ ꯅꯪꯅ ꯂꯥꯟꯒꯅꯤ꯫ ꯑꯩ ꯅꯪꯒꯤ ꯐꯖꯔꯕ ꯅꯁꯛ ꯑꯃꯗꯤ ꯅꯤꯡꯊꯤꯔꯕ ꯍꯛꯆꯥꯡꯗꯨꯗ ꯀꯜꯂꯛꯄ ꯃꯤꯇꯥꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯪꯒꯨꯝꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯂꯝꯕꯤ ꯑꯁꯤꯗ ꯀꯔꯝꯅ ꯈꯣꯡꯗꯥꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯅꯆꯤꯟꯃꯛꯇꯒꯤ ꯇꯥꯕ ꯄꯥꯝꯕꯗꯒꯤ ꯃꯐꯝꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯄꯨꯔꯛꯏꯕꯅꯤ꯫ ꯉꯁꯥꯏ ꯇꯕꯥꯔꯥꯕꯤ ꯅꯆꯤꯟꯃꯛꯅ ꯇꯨ ꯆꯨꯡꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯍꯥꯛ ꯊꯃꯣꯏ ꯑꯁꯤ ꯀꯥꯏꯈꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯛ ꯌꯥꯝꯅ ꯇꯣꯜꯂꯕꯤ ꯑꯣꯏꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯍꯥꯛ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯏꯖꯥꯇꯤ ꯑꯁꯤꯒꯤ ꯆꯅꯨꯔꯥꯅꯤ꯫ ꯅꯪꯒꯨꯝꯕꯤ ꯅꯨꯡꯁꯤꯔꯕꯤ ꯆꯅꯨꯔꯥ ꯑꯃꯅ ꯂꯩꯈꯥ ꯇꯥꯕ ꯎꯔꯒ ꯑꯩꯅ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ? ꯑꯩꯒꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯕꯗꯒꯤꯅꯤ꯫ ꯊꯥꯖꯃꯥꯟꯕꯤꯗꯨ ꯃꯃꯥꯏ ꯂꯨꯛꯊꯔꯝꯃꯤ꯫ ꯃꯃꯤꯠꯇꯒꯤ ꯑꯇꯔꯛꯀꯝ ꯂꯩꯇꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯁꯤꯟꯊꯔꯛꯏꯕ ꯃꯄꯤꯗꯨꯅ ꯃꯈꯖꯥꯏ ꯑꯅꯤꯗꯨ ꯂꯥꯟꯈ꯭ꯔꯒ ꯃꯐꯩꯒꯟꯗ ꯇꯥꯕꯗꯒꯤ ꯂꯣꯡꯒ꯭ꯔꯤꯗꯨ ꯐꯅ ꯌꯥꯝꯅ ꯆꯣꯠꯂꯝꯃꯤ꯫ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯅ ꯍꯦꯟꯈꯤꯗꯨꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯈꯣꯟꯖꯦꯜ ꯊꯣꯛꯇꯅ ꯁꯨꯠ ꯀꯞꯇꯨꯅ ꯂꯩ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯅꯨꯡꯁꯤꯕ ꯃꯇꯧꯁꯤ ꯎꯕꯗ ꯔꯕꯤꯀꯨꯃꯥꯔꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯗꯗꯅ ꯃꯆꯥ ꯃꯋꯥ ꯂꯩꯕꯤ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯑꯝꯗꯕꯁꯨ ꯌꯥꯏ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯗꯨ ꯃꯅꯨꯡ ꯂꯦꯜꯂꯕꯅꯤ, ꯁꯪꯁꯥꯔꯒꯤ ꯍꯧꯅꯕꯤꯅꯤ ꯈꯟꯗꯣꯛꯂꯝꯕ ꯌꯥꯏ꯫ ꯊꯥꯖꯃꯥꯟꯕꯤꯗꯨ ꯄꯤꯔꯥꯡꯅ ꯆꯣꯠꯂꯕ ꯃꯃꯥꯏꯗꯨ ꯊꯥꯡꯒꯠꯂꯒ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯍꯥꯛ ꯏꯀꯥꯏ ꯈꯪꯗꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅꯇ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯐꯤ ꯊꯣꯛꯄ
ꯏꯀꯥꯏꯕꯗꯒꯤ ꯍꯦꯟꯅ ꯏꯀꯥꯏꯔꯦ. ꯏꯀꯥꯏꯕ ꯑꯁꯤꯅ ꯇꯥꯃꯣꯒ ꯃꯥꯌꯣꯛꯅꯅ ꯂꯩꯕꯁꯤꯐꯥꯎ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ. ꯉꯁꯤ ꯇꯥꯃꯣꯅ ꯍꯥꯏꯕꯤꯔꯤꯕ ꯑꯁꯤꯒꯨꯝꯅ ꯀꯅꯥꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯇ꯭ꯔꯤ. ꯍꯥꯏꯕꯤꯅꯕ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯔꯨꯗꯦ. ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤꯕꯨ ꯁꯥꯟꯅꯄꯣꯠꯀꯨꯝ ꯈꯜꯂꯤ. ꯈꯜꯂꯝꯕꯗꯨ ꯇꯥꯃꯣꯅ ꯂꯥꯜꯍꯜꯂꯦ. ꯇꯥꯃꯣ, ꯑꯩꯒꯤ ꯏꯁꯥꯁꯤ ꯑꯃꯨꯛꯇ ꯁꯣꯛꯄꯤꯌꯨ. ꯑꯩꯒꯤ ꯏꯁꯥ ꯁꯣꯛꯄꯤꯗꯨꯅ ꯏꯀꯥꯏꯕꯁꯤꯗꯒꯤ ꯑꯩꯕꯨ ꯀꯣꯛꯄꯤꯌꯨ. ꯑꯩꯒꯤ ꯏꯀꯥꯏꯕꯁꯤ ꯇꯥꯃꯣꯅ ꯑꯃꯨꯛꯇ ꯐꯍꯟꯕꯤꯌꯨ. ꯃꯇꯥꯡ ꯑꯁꯤꯗ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯂꯧꯕ ꯍꯥꯏꯕ ꯋꯥꯔꯤ ꯑꯁꯤꯒꯤ 7ꯁꯨꯕ ꯁꯔꯨꯛ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ. ꯋꯥꯔꯤ ꯑꯁꯤꯒꯤ 9ꯁꯨꯕ ꯁꯔꯨꯛ ꯏꯂꯥꯡꯅꯤ ꯎꯄꯥꯏꯅꯤ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ. ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯣ. ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ.